Ngasi tarik kun gamapan tha ahum nongmaijing numit asigi rasifal pizari. Mes rasigi oina thabak tawbada yangsin gani amasung warep lawba yaba numitni. Sel lakpi yai. Bris rasigi oina thabak hengalakpana maram oiraga wakhal laytadaba thokani haksangi oina chikpanaba piri. Mithun rasigi oina thabakki maramda wari sanaba natraga yasinnabada khwaidagi phaba numitni. Karkat rasigi oina thabak taplabasu mahaidi adum chagani office ta say naba layhandanaba honau. Singha rasigi oina miyamna sakhang maikhang biba amasung thagat biba lay lusingba oinaba thabak tau. Kaina rasigi oina thabakki polum hengalakani miyam pullaga tauba thabak sing asoba yaudana honau. Tula rasigi oina miyam pullaga thabak taubada mai pakani haksangi oina haining bapawi haksang tekhatli. Brisik rasigi oina thajadaba maongda khudong saba phangbagi tanja lakle misingna singna laibiro. Danu rasigi oina lam chatpa natraga thabak mafam chauthokpa afaba oi sel chatkani. Makar rasigi oina thabak kanna su nombada matam sangna kanaba phangani office ki politics ta yaukshenganu. Kumbha rasigi oina anauba wakhalonda thabak tauba kanagani. Sel lakpagi lambisu leigani. Mina rasigi oina hanadagi tauge ningba thabak adu khaktamak tau sel thungi maridi chenai.